Akasvani Imphal Wahengbam Rajeshna Pau Pajari Ahanbada Marueba Pau Bharat na SAF Under-19 football champion oire Shirui Lili Festival ga mari lenna miyam da kihanbagi thogdok sing da chenaba sing Manipur police ki cyber crime gi police station na case sing register tawduna makoi bu fana ba honari amasung Assam dalpa koti ahum henbagi heroin fare drug ki mayokta makhata ba khongjang changsing khigani hairi Bharat na SAF Under-19 ki football champion oire ngarang Arunachal Pradesh ki UP da sanakiwa final match da Bharat na mamangi champion Bangladesh pu penalty shoot out da panjal mari ahum da thoi khibani And the crowd is charged up. Look at that. This will give us a better angle. It was not a bad penalty. Well, it was just a near but far from the corner, and the captain can seal it. And the goal started with Shami, and it ends with Shami. India, the champions of the SAF Under-19 Championship 2025. UPA की Golden Jubilee Stadium da sana ki final match adugi match ek hobaga ani suba minute da Bharat ki captain Singamayum Shamina goal ama chanki adu match ki humfu matoi suba minute Bangladesh na panjal andu handoktuna apiba matam phawada panjal amamam janadran draw oiki penalty shootout da Bharat ki oina Mohammad Arbaz Rishi Singh Jodrik Abranches amasung Shamina goal chanki championship as the Bharat ki goalkeeper Suraj Singh ahibam na khwaidigi phaba goalkeeper championship as the goal manga chanki ba Deni Maitei Laistram na highest goal scorer MD Arbaz na most valuable player amasung Bharat team na fair play award phangki Mai paglaba Bharat team ki captain amasung final match asida goal ani chankiba Singamayum Shami na championship asi loropada nungai ba phongdol utna Akasvani Imphal da asumna hai Dum pressure lai tabi dum change moi crowd me am do pukning ji thogot pe hele ba changam dai da moi gi puran na chan ji lai ba moi gi fan ching ji thawa yaw da dun as ni taw ra chang ga dum kaw ba challe ayo ne han ne dun as abi captain ga pai ra ga mai na thangat laga du dream come true ai den pura dum ngatang do wakhan harau man na ka dau kham ga taw phang khang da du taw re ba de dum thok thok ba nga thok ba de taw ri ngara Manipur ki miyam thank you support taw gi ba ga tai khoi miyam Manipur de yaw bi chin naw miyam da support taw gi ba Bharat team na SAF Under-19 football champion oirapada BJP luchingba Nongthomam Biren Singh na nungaiba phongdorokli social media ta thakatpa post amada manghai championship asida Manipur ki sanaroi tara humdoi khalakpada ngarang match ki oina sanaroi nipan starting lineup te yauki Manipur na Bharat ki saruk ama oina chawthokna lepakhak natana leibak asigi sana khonabagi lamda chawna mai pakpada achoba thokdang lowri Manipur police na hairi hayengdagi hogodoriba manga suba Shirui Lili festival ga mari lenana Kukini chingnaba sakhangdaba myoi amasung sangsan singna maitai singda kihanbagi thogdok sing social media da thengnare asigumba thogdok sing asi Manipur police na haksin na lawbaga loinana masigi chapchaba thabak sing lokhali Manipur police na thiluba matamda organization asi leiramdaba amasung maming leiraba organization singna wafam sing asiga mari leinadi haina phongdorokpa sing thengnare asigumba thogdok singda chenaba sing Manipur police ki cyber crime gi police station na case sing register tawduna makhoibu phanaba honari Amoromda Shirui Lili Festival yeng bachaliba miyoi sing asoyangam thoktanaba Manipur Police BSF amadi paramilitary force singna lambida ROP chatuna asoyangam thoktanaba honari hayengdagi horga thasigi kunmari phawba chathagadaba Shirui Lili Festival hayengdagi Ukhrul jila da horagani masigi damak sem saba loire festival asigi mapungba saktam haiba tarabadi sakhenbi changdamnaba nat amasung kala sanskriti gi thoram sing pangthokpa amasung atei changdamnaba kyamarum pangthokpani festival asigi manung chana thasigi kunmathoi amasung kunithoida Shirui Lili Literature Festival pangthokani Manipur Police ki ADGP Law and Order L Kailu nangarang Imphal East District Police Headquarters sa Cyber Lab ama hangdokre Cyber Lab hangdokpa asina police sing na case sing thijenbada chawna mateng oiragani hairi asigumba Cyber Lab sing atai jila sing desu hangdokna thaurang tauri hairi marak asida Manipur Police Control na thokpa cherol amagi matungina ngarang Imphal West lagi mayang Imphal Bazar dagi Priprak Pro gi mioi ama pare mahak miam dagi sel khaibada chenaba mioi ni hari akan ba sexual thaurang ga loina National Highway 2 da nomada tangai patun changma
polam puba gari chahum humbudrani thoi pusilakre. Operation Abhyas ki makhada None Jila da ngasi Civil Defense Mock Drill pangthokani Jila asigi Tengkhongjang Higher Secondary School ground da thoram asi District Administration sinduna pangthokani Rajya Sarkar ki Relief and Disaster Management Director ki makhada pangthokadriba thoram asida miyam saruk yabinaba Jila asigi Deputy Commissioner na appeal torokli paugi marakta na break ama TJ Higher Secondary School da Class 11 Science Arts amadi Commerce da ming chanaba entrance test ki form thajan bikraba singna ngasi May 18 dagi ayuk pung 10 tabada isa gi marksheet pubirak school office tagi admit card lobirana bakhangalagli sports persons internally displaced person amadi peoples with disabilities singna mari leinaba original document certificate achingba loina birakadabani Akasbani Imphal gi pau tabiri Assam Lupa Koti Ahum Henbegi heroin fare, drug carbar Tobamio Amasu fare. Social media da post Amagda Assam ki Mukhyamantri Himanta Biswa Sharmana, Raija Aduda, Nishagi Mayakta Sarkana Chakshima Khongjangi Saruk Amoina, Mioi Amadigi Lupa Koti Ahum Lak Tarataruk Henbegi heroin fare Haina Loktoki, Manghai, Akak Naba Pau Amagalena, Guwahati Police na Silcharigi Guwahati Tamna Lakpa Gari Ama, Tatuna Check Tobada heroin gram, Chahum Matfudra Manga Pagat Pangamki, Mahanai Masigi Mamangda, Assam Police na Kokrajhar amasung Golhaga Jila da Chathakiba Operation Amada, Marueba Drug Carbar Topom Singh Tugai Bagalonina, Mihoi Ahum Pagat Pangamki, Mafam Adudagi, Kani amasung heroin Pagat Pangamki, Mukhyamantri Hai, Golhaga Tagi, Lupa Koti Ahum Longi Mamal Ogedaba heroin gram Changa Tarahum Doirom amasung Kokrajhar Dagi, Kani kilogram Chamapan Humpu Hum Doirom Pagat Pangamki. Mukhyamantri Hai, Rajya Sarkar na drug ki mayata Changchaliba, Khongjang Makhatana Changsingkhigani. Ngasi Pongba Pauksi Singi Barwe Pauksing Itama Hojik Ketri Mayum Biros Leire Biros Tagachari Rajesh Maudagi Imphal Paubogi Lambi Paringda Lona Yadavumongda takes Kongot Pamapam Kun Hena Lady Basi Afaba Kudam Nate Haiba MP Bimolgi Wafamna Narol Taudangi Pauksegi Ahan headline Tauri NIA gi official singna Dr. Saduna Manipur gi case ka chenaba Mioyama Kerala dagi Fakre Amasung Royal Riders na Taramari Shuba Mahusa Ima Ningsing Tha Pangthokre haiba pausing asina Sanaleba Paucheki Ahan Balamai de Fongli NIA gi pau asi Hills Hornbill Express su tongan ba headline tawduna Fongli Pakistan khakta natana India amasung Bangladesh ki marisu phachil laktabra Dhaka gi NGO amana North East ki state sing amasung Myanmar gi Arakan state konshinba Greater Bangladesh ki me puthorakre haiba pau asina Huelan pau pauchegi ahan ba headline oiri The Maitai Tribe Union na Furup asibu ST list channaba recommendation thabiu haiduna Rajapal Ajay Kumar Bhala da Dakshin kre haiba pau amasung Tangkhul Nagalong na Gwaltabi Kuki Khulakpa Singh kauduna wari sakre haiba pau asina Sangai Express English edition gi ahan ba lamai da Fongli Mapal gi driver sing Manipur da lakningdre haiba pau asina Sangai Express Manipuri edition gi ahan ba lamai da Fongli Maming Lairaba Siroi Lily Festival na Rajya asida Mahusa gi fibam da hanjilakle haiba ki asengba changing oirgani amasung Miss Siroi Lily lising ani kun manga da finalist kuni thoina saruk yargani haiba pau asina The Morning Bell gi ahan ba lamai da Fongli and the social element ki wafam da miyaw na pakatpi ganu urkhul chanaba security ki cheksil thorang lakhole haiba tourism department ki director Puja Elangbung ki wafam na ahan ba lamai da Fongli pau asi People's Chronicle da su ahan ba lamai da Fongli Hangjai Kangluki manba na anwa lai makhal ama Tamenglong jila gi New Mavulong khulda thengnabadagi miyamna angakpa poknare haiba pau asina Ganfew Mail gi amasung Tamenglong Times ki ahan ba headline oiri Rajesh Thagachari Biros Aroibada Maroiba Pau Bharat na South Under 19 ki football champion oire Siroi Lily Festival ga mari lenana miyam da kihanbagi thokdok sing da chenaba sing Manipur Police ki cyber crime ki police station na case sing register tawduna makhoi bu fana honari amasung Assam da lupa koti ahum henbagi heroin fare drug ki map ta makha ta ba khongjang changsing ki gani hairi Pau loijare